GSC की कन्वेनर मोइना आइना ngasi GSC सेमबगी लौजरिबा रिजोल्यूशन सिंग asi mayamda pathokjarake ngasi date 26/11/24 laiba popo numit ki numidang wairam pung 3 taba matamda Sri L Khema Devi Sabapati oiduna GSC against the missing of L Kamalbabu haiba GSC ama Semkhare haiba GSC gi thopuba sing convener L Ratan co-convener L Priyo aduga sigi resolution sigi GSC sigi resolution na hairiba GSC asina makhagi resolution asi lojare numit humni gi manungda date 27 haibadi date 27/11/24 to 29/11/24 numit humni sigi manungda Laishram Kamalbu tek ta kaidana GSC sida khusinabiba number 2 da Laishram Kamalbu GSC asigi amadi imung manungda khusinadriba phawba MS ki staff contractor labor amadi kanagumba amatana army campus manungda changdaba Manipur da leiriba CSO sing amadi miyamgi mateng lawduna GSC against the missing of Kamalbabu gi matangda miyamgi oiba mifam ama athuba matamda pangthok jagani haiba resolution ahum asi GSC sina lawjinjare